Manipur levy semtuna Burmese singbu tagthokpada natana Manipur bu anauba Manipur ama ohelakhiba Maharaj Gambir Singh leikhidaba chahi chamaga marifutara subagi ningsing thoram ngasi pangthokrai Manipur lengakna constitution ki wangmada thabak tawi haibagi khudam changdam fanglabadi khudakta resign tawgani sedasada hana leramba bureaucrats official kharana masagi amadi communal oiba thabak thoram sing chatharambana ngasigi irang asi thokhanbani haina chief minister nongthomam birena fongdokrai Department of Art and Culture की State Archaeology na sindana langthawalda leiba Maharaj Gambir Singh की समाधि दा पांगथोखिबा थौरमदु दा Chief Minister Biren लुचिंगदुना Maharaj Gambir की समाधि दा हाइका लेका तमखी Manipur Rifle की contingent amana Gambir Singh की मफम दा Guard of Honor amadi gun salute पीखी तुंगदा Chief Minister na लुचिंगदुना Maharaj Gambir Singh Maidingo Narasing amadi Sana Herachandra की मितम दा हाइका लेका तमलबा मतुंगदा अथौबा सिंह असि की मफम दा तर्पण कटखी Thauramadu mari lainana pangthokhiba miyam gi mifamda Chief Minister Birena Manipur asi Southeast Asia gi leibak singi manungda matik magun leiba ningkha tamba leibak ama oirami aikhoi gi thauna faraba ipai pu singi siba ki daba kathokpa amaga loinana honarambaduna maram oiraga aikhoi ngasi gi fiba masi yorakpa ngamkhibane adubo ngasi gi mirol asina aikhoi gi puwari ipai pu singna lamda masi gi damak tawiramba sing adu ningthina khangdaba amadi Khana davana maram oiraga aikhoi asi machet tare tungda kari oigani haiba khangba ngamdana leiri lamdam asida mayai ka bachinja ai ngasagi khal kaitharakliba sina pirakliba chaitheng lamdam asida changsilakliba mitop singna lamdam asigi miyam gi punsirol da pirakliba khudongcha daba aikhoi ngasi khangba horakli isu sing asi khangba amadi nainaba amadi aikhoi masel punsinba ngamdaba sina leba asi matau karamna kanba ngamgani haina miyam da wahang tawrakli Lamdam asi mangkhiba yabadagi kannaba kanagumba amana risk loba amachangi hauze state asi gi oriba fiba masuda kanglu furup khaidana mipum khudimak wanare masagi khanba amadi kanglu furup khaina thabak tawramba bureaucrats official kharagi thawong sildagi ngasi thokliba irang asi ohelakpani haina su chief minister na yamna pendaba mawongda maral sikhi chief minister na mahak Manipur kanba pamba nupani mahak su mini asoiba yauramba yai adubu soiragadi soire haiba ngamgani haki Wapi tharam da disi tho moy mapandagi mito mayam changam da disi tho moy hanagi leijariba khoi tribe kuntra ga mari manga kaya nu sina lemine khoi G20 kaya phajana function tawminai Shanghai festival kaya phajana function tawminai khoi tribe kuntra mari magi machugi dress selaka na jagoi saminaraga kari tawkhre khoina kari lalu baino samjakraba maitai praja singa attack tawkhrido mai thabi gido kari lalu baino maitai praja na kari tawkhrage Manipur sarkar na kari tawkhrage aranba constitution gi wang madam machet ama aran ma tawram ya kudak to hujima da resign to begin the constitution of India protect to gota bani madu implement to gota bani that's my responsibility as a CM I tumin na liyang layate hujik la iba Manipur gi situation sida aikhoi unity leise akoi punsin koki singaw sing hujik hanagi ari busing yam da moi sugare maitai sing sugare naga sing sugare manam di state sida leimin na ba ko bani na maitai pangal sing sugare haiba pon mayam sa koi punsul laga drug ki karwa to hanse popi thab lefans mapandagi lai bodo ain gi matungina niyong gi matungina khantoksi ingna constitutionally ain ni yama mawong aduga ikoi mapangan kanba akoi tribe kun sagom doi marina punna leiba aduguma Manipur ma sembase koi seminas